Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda pantabi headline. Zomi Meyamna Imphal airport ki flight tongduna chatanaba warning tawkhre. Wardenna Phubada Maheiroi tara manga Laikanakhre Policena case Loukhatkhre. Anoba lengak ama sembada BJP gi MLA sing amato ina yanarabasu lengak adugi luchingba chief minister oigidoriba mioi adudi khamangam leiri. Pau sangona pijari. Zomi Meyamna Imphal airport gi flight tongduna chatanaba warning tawkhre. Zomi Council just seen a Zomi Meyam Imphal International Airport gi atai mafam singda flight tongduna chatanaba gi akanba Jackson wafam kaya thamlakli. Council asigi Secretary of Information and Publicity Mary Jonesbungna ngasi thadorakpa statement amagi matung inna hai. Council asina Zomi area digi miyosing maru aina Chuchampur gi atopa stasingda chanabagi damak Chuchampur gi Imphal Airport tamna helicopter tongduna flight ta chapagi wafam sing toina laklei. Maramasina local Zomi Meyam officer singnasu atopa mapal stasingda chatke harabadi Chuchampur gi helicopter tonglaga Imphal Airport tamna chatpa asina khwaidigi khudong chai haina sondopogi wafam su laklei. Jerolasin hai yamna luribadi Zomi Meyam da government asina formal oiva safety assurance natraga Imphal Valley da leiba public leaders singa yanaba purakpa leitri amadi Zomi travelers singbu Imphal Valley da phauduna tek ta kaidana chatpagi yanabasu purakpa leitri. Maramasina council asina Zomi Meyam da hariba travel group asida makhataba notice ama thoktriba phawba chapiganu haina jackson wahi thamlakli. Kanagumba Zomi Meyam na council asigi travel advisory asi thausadaduna chatpatarabadi maduda thorakadaba afafatagi daita masana pujagadabani hari. Sale leраktaba amadi hostel jatuna ticket kangnaba sale phawba relief camp asida leitaba khaknatana langak asina yengshin biwawatpa asi nungaite. Maramasina relief camp anina taliba chakthung atuba matamda PBU natrabadi makhatana makhal makha kayagi khongjang chaksinaba sem saduna leire hari. Wardenna Phubada Maheiroi taramanga Laikanakhre Policena case Loukhatkhre. Juvenile Justice Eki Makhada Mahei Tamleba Maheiroi Singda Kihan Khanganba Amadi Chaifam Naina Phuba Yade Haina Khanghalabasu Oja Sing Amadi School gi Authority na Maheiroi Singi Phubugi Thodok State Asida Adumang Thokli. Haukiba September tang 13 ki numidang pung 10 minute nifurom tabada Thoubal district ki Lilong Mairen khulda leba session tergi Ministry of Education Samagra Shiksha Abhiyan gi makhada hangba residential school amasu oiriba Nazati Subhash Chandra Bose Awasya Vidyalaya da tamliba Maheiroi taramanga school asigi boys hostel da warden oina leriba Muhammad Azimuddin koba miyo amana Phubadagi asok apan nangduna hospital da Laikanakhre hari. Thodog asigi matangda Lilong Police na BNSS ki section 118 subsection 2 amasung ZZA ki section 75 ki makhada case ama lokhatuna thizin ba hokre. Police agi phangwa paw amagi matung ina Maheiroi sing Phubugi thodog adu haukiba September tang 13 ki numidang pung 10 minute nifurom tabadagi 13 minute 13 phawgi manungda thokibani hari. Thodog adu da school asigi boys hostel gi warden oriba Muhammad Azimuddin Maheiroi sing adubu mahakna haiba yade haiduna makhuta paiba lijay amana mathang Jaifam Naina Phubani hari. Thodog adu da kibadagi Maheiroi taramanga adu hostel dagi thadoralaga maikai khangdana chenaraki. Maduda lambida leramba lekagi miyoi sing amadi Lilong da leba BSF ki personnel singna Maheiroi angang sing adu fajinduna thamki. Tungda Lilong police ta paw piraba matung Lilong gi CHC da pukhatuna Laikanakhre bani hari. Thodog asigi matangda ZEO John 3 Thobana Deputy Inspector of School ahumna saba Inquiry Committee ama semduna thijinba hokre hari. Committee asina thijinbagi report ngasi phawgi manungda ZEO John 3 Thobada pisingadabani hari. Anoba lengak ama sembada BJP ge MLA sing amata oina yanarabasu lengak adugi luchingba chief minister oigedoriba mioi adudi khambangamdana leiri. Manipuri President rule thamlakpa tha tareka numit kun mangani rob sujilakpa matam asida anoba lengak ama semnabagidamak Manipur gi BJP ge MLA sing Delhi da leptana passionary. Pauchi asina phangba pawgi matung inadi BJP Manipur gi MLA sing gi oina anoba lengak ama semba haiba asi yanaba letana yanare adubu anoba lengak ama sembada luchingba chief minister oigedoriba mioi adudi hauzik phawba khanba ngamdana leiri hari. Loinana anoba lengak ama semnaba ngasi nungtil athingbada Delhi da camp tawduna leiri
ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLA-ꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ MLA ꯀꯌꯥ ꯗꯦꯜꯂꯤꯗ ꯄꯥꯏꯁꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯗꯥꯛꯇꯔ ꯋꯥꯏ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯗꯦꯜꯂꯤꯗ ꯆꯪꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯄꯤꯒꯤ MLA-ꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯇꯨꯅ MLA-ꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ MLA ꯁꯨꯅ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯁꯦꯅꯤꯌꯔ MLA-ꯁꯤꯡ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯀꯧꯕ ꯃꯤꯐꯝꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯕꯤꯖꯦꯄꯤꯒꯤ ꯑꯄꯨꯟꯕ MLA 53ꯀꯤ ꯃꯅꯨꯡꯗ MLA 20ꯗꯤ ꯗꯦꯜꯂꯤꯗ ꯊꯨꯡꯂꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯦꯄꯤꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯖꯣ MLA-ꯁꯤꯡ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ MLA-ꯁꯤꯡ ꯉꯁꯤ ꯗꯦꯜꯂꯤꯗ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLA-ꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯌꯥꯅꯕ ꯂꯩꯔꯕꯁꯨ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯅꯤꯗ ꯕꯤꯖꯦꯄꯤꯒꯤ MLA-ꯁꯤꯡ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯅꯔꯤ ꯆꯦꯔꯒ ꯑꯁꯤꯗ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯑꯃꯗꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ MLA-ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕ ꯈꯔꯁꯨ ꯉꯁꯤ ꯗꯦꯜꯂꯤꯗ ꯆꯠꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯃꯔꯣꯝꯗ ꯍꯌꯦꯡ ꯕꯤꯖꯦꯄꯤ ꯅꯣꯔꯊ ꯏꯁꯀꯤ ꯏꯟꯆꯥꯔꯖꯀꯤ ꯊꯧ ꯄꯨꯔꯤꯕ ꯁꯃꯤꯠ ꯄꯠꯇ꯭ꯔꯒ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLA-ꯁꯤꯡꯒ ꯎꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ 2 ꯆꯦꯜꯍꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 4ꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯏꯝꯐꯥꯜꯒ ꯀꯥꯡꯄꯣꯛꯄꯤꯒꯒꯤ ꯃꯔꯛꯇ ꯄꯦꯁꯦꯟꯖꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯒꯥꯔꯤ ꯆꯦꯟꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯆꯦꯜꯍꯟꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯈꯪꯍꯜꯂꯒ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯅꯠꯇꯕꯅꯤꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯍꯩ ꯆꯥꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇ꯭ꯔꯥꯌꯦꯜ ꯇꯧꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯦꯟꯅ ꯂꯩꯔꯛꯂꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯍꯧꯍꯟꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯝꯐꯥꯜꯒꯤꯁꯨ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯗꯨꯅ ꯆꯠꯂꯒ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯇꯣꯡꯈꯤꯗꯦ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯥꯛꯄꯗꯁꯨ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗꯦ IDP-ꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯄꯤꯗ꯭ꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯪ ꯀꯨꯝꯖꯥ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯒꯤ ꯃꯤꯌꯥꯝꯒꯤ ꯆꯥꯛꯊꯨꯡ ꯑꯃꯗꯤ IDP-ꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ IDP ꯑꯩꯈꯣꯏꯕꯨ ꯂꯩꯉꯥꯛꯀꯤ ꯆꯦꯡ ꯍꯋꯥꯏ ꯈꯔꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯨ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯏꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯊꯧꯕꯥꯜ DCꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕु ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9 ꯈꯨꯅꯧ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯖꯝ ꯑꯉꯧꯅ ꯍꯥꯏꯈꯤꯕꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯅ ꯀꯧꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯝꯃꯤꯇꯤ ꯌꯥꯎꯅ IDP-ꯒꯤ ꯃꯤꯌꯥꯝꯒ ꯎꯅꯔꯨꯔꯕ ꯃꯇꯝꯗ ꯊꯧꯕꯥꯜ DCꯒꯤ ꯃꯥꯏꯀꯩꯗꯒꯤ IDP-ꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯆꯦꯡ ꯍꯋꯥꯏꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏ ꯑꯃꯗ ꯃꯤꯌꯥꯝꯅ ꯄꯤꯅꯔꯤꯕ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯂꯩꯁꯤꯜꯂꯨꯔꯦ ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯍꯧꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ इखंग खंगौदना अक्टोबरगी तांग 3दा थौबाल DCना कौरकपदगी चलुबा मतमदा DC मसामकना नखोइना हारिबा चाकथुंग अदु अक्टोबर था असगी ओइनदी पीबा ngamlaroi नवेम्बर थादगी ओइना पीरगे हाइन हारखी मरम असिना ngasiगी वाकत मिफम असि na yaningdaba phongdokpani amadi ngasidagi horaga numit humnigi manungda IDP singi chakthung pibi daba taragadi masa masagi mayumda chanaba sem saduna leire lengang piba change hawai kharana fazilaga thambiganu nupi angang icha isu singna naraklaba matamda cheng hawai asina yarakte school fee phawa thiba ngamde yaragadi thabak oina onthokpiyu cheng hawai gi mahutta sel oina onthokpiyu haiki Jiribamda bomb ani security force na defuse tawkhrai Jiribam district amasung Assamga tainabada leba Makhavasti da ngarang anti-social elements singna plan toramba improvised explosive device IED ani Indian security force singna asoi angam yaudana defuse tawkhrai hari
Official oiba amagi matung ina hai ngarang numidang wairam Civil Police Assam Rifles amasung CRPF ki apunba team amana intelligence na pirakpa report amagi matung ina Assam ga tainaba chiribam gi makha basti haina khanaba mafamda thiba humagi tabak chathabada hariba IED asi phangkibaga loinana khochokolai kaya fagat pangam ki hari Officer source asina makha taradun hai hariba IED asi security force kaloina dona lakiba detection dog na wa hauba jaga amada plan torambadagi hariba hui asina thengnarakibani tongda Indian security ki bomb expert amadi Manipur police ki expert single lonena hariba IED adu neutralize tobaga lonena safagadaba mafam amada puduna diffuse tawki hari security force sing aduna makhata na thiba humagi thabak chathaba matamda rifle gi maru sing walkie talkie set bulletproof jacket sing amasung khulai sing phagat pangam ki hari Manipur dengue gi apunba case masing listing amaga chatret nifutaret yaure haukiba pung kunmari ki manungda miyoi nifutaruk nona positive oirakpaga loinana Manipur dengue gi apunba case masing listing amaga chatret nifutaret yaure nona positive oirakraba sing adugi manungda Imphal West gi miyoi 13 Imphal East gi 12 Thoubal dagi ani Bisnupur dagi ama Senapati dagi 12 Ukhrul dagi ama Chandel dagi ani amasung Ternopal district dagi miyoi ama yauri Aris koba kang makhal amana sandopa laijat asina hauzik phawbagi oina Manipurda miyoi ama sihankre kang dagi miyoi amada sandopa laijat asi mi dagi atopa miyoi amada longnade laina asigi maru oina layong shingdi laiho hoba kokchekpa hakchang thindokpa kok ngawba amasung hakchangda shangngang mache mache langsilakpa asini kanagomba miyoi amana dengue naba tarabasu choyol amadagi ani phawi manungda mathanta phaki hari Manipurda leminary basing tumna manghan bahabasi India gi policy ni haina chai chandana phangdorakli lamdam asida leriba community masal mukna halaga amasung khana halaga tumna manghan bahabasi India gi policy ni masi khangna lamdam asida leriba indigenous people khudimagna khong thangbaga loinana mit nakong singna legedabani haina justice committee gi chairman Jai Chandra Konthodamna phangdokrai English amaga chani pan marfudara mathoigi Anglo Manipuri war da thawaina pontha pikraba Kanghauba amasung kanghaudraba athauba singbu school college singda photo amasung maming thepaging thabak ngasi haudokhibaga mari lenena Jai Chandra Konthodamna wafam asi phongdoladuna makhatana haikibada ipa ipu singna hailei katuna awangba thakta ekai khumnaba utpa aduga Maheiroi singda imaleba pu hena nungsinabagi damak justice committee na khongthang asi paikhatbani justice committee na ngasi phawa athauba chamaga kun collection tawbangamle aduga athauba singi imung manung chamaga ani na justice committee ga chaminari English amaga chani pan marfudara mathoigi Anglo Manipur war ge lanfamda season ki bat lami ase lising manga muk oigani thawaina ponthapi ki ba lising amaga chahum lom oigani aduga lemhori ba aduna jailda amadi chen khibasing oigani haina report fangi Manipur da leminary ba community masak mungna halaga khana halaga tumna manghana bahorari ba India gi policy gi mayokta aikhoi puna lemina bachangi Meyamna paisa pigani harabasu aikhoina drug shungba yaba pambidi tharoidabani drug na imung manung kaya tumangali macha kaya manghankhrai mapuraba kaya kainakhrai ngasidi drug lalonba kaya na senjau thadaraga miyoi kaya bu makhuta nongmai pairaga popi thabagi thabak Manipur da chathari masi Manipur gi miyamna yade Myanmar da pangtok tobadu Manipur da toba yaroi haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari Zomi Meyamna Imphal airport gi flight tongduna chatanaba warning tawkhre Wardenna Phubada Maheiroi 15 Laikanakhre police na case Loukhatkhre Anoba lengak ama sembada BJP gi MLA sing amata oina yanarabasu lengak adugi luchingba chief minister oigadoriba miyoi adudi khangbangamdana leiri matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani